Wari asi miyamda lidringagi mangoinana Albert Einstein na haibiramba quotation amakak miyambu pukning thogatpo oina haijaramge. Miyoiba amo ina karigumba asoiba amata tawdraba miyoiba adu mahak karigumba anauba thaba amata try tawdriba misakni asumna haibirami. Mayam wari haujaraklagi taminarsi. Mamangi video da haikibagi matungina ngasi pudana lakchari miyamgi mfamda Albert Einstein. Mahakpu father of modern physics haina miyamna khangnei. 1879 gi March ki tang 13 da mahak German gi Armda pokhi. Einstein gi apopagi mingna Hermann Einstein aduga mahak ki apopigi mingna Pauline Koch ni. Mahak Jewish family amagi imungda pokhi. Mahak ki mapa scientific utility salesman electrician amani. Mahak ki mamana housekeeper amani. 1880 da mahak ki family thabak ki matungina Munich haiba lam aduda yum hongki. 1894 da Einstein gi chahi 15 sukhi. Matam asidasu mahak ki mapagi business ki matungina makhoi Italy da mung yum hongki. Ahan bada makhoi Italy ki Milan da lairaba matung tha khara gi matung da makhoi Italy ki Pavia da amu yum hongkhirami. Albert Einstein na masagi chahi manga surakpadagi nipan suwa fauba Munich ta leiba Catholic Elementary School da tamlakhi. Mahakna chahi nipan surakpadagi de Munich ta leiba Luitpold Gymnasium School da Advanced Primary amadi Secondary lusanabagi transfer tarakhi. Mahakna chahi taragani thoi surappu matamda algebra amadi Euclidean geometry maromdom tamjarakhi. Asum tawduna mahak graduation lusilakhi. Mahakna graduation loraba matungda chahi ani part time oja oinabagidamak thabak thirami. Adubu laibak thibadi mahak thabak phangkhide. Kona thangda mahak Federal Office for Intellectual Property Office da Assistant Examiner oina thabak phangkhi. Chahi khara lairaba matung 1903 gi January thada Einstein amadi Miliba Merrick punsi leipun semki. Makhoi ani lohonglaba matung macha ahum phangjakhi. Mingoina hairabada machanupi Lizrael Einstein, machanupa Hans Albert Einstein amadi machanupa tomba Edward Einstein ni. 1905 da Albert Einstein gi thesis A New Determination of Molecular Dimensions luisinki. Mahak ki thesis asigidamak University of Zurich na mahakpu PhD degree pituna ikai khumnakhi. PhD degree fanglaba matung chahi asimaktada mahak kathokpa magaloinena photoelectric effect, Brownian motion, the special theory of relativity, amadi the equivalence of matter and energy. Hairiba topics sing asida focus tawduna thisinba horakhi. Makha tarakpada mahakna research tawriba topics sing adu hairiba chahi 1905 asimaktada research sing adu mai pakladuna lairik oina phongkhi. Mai paklaba lairik sing asi phongbadagi mahakpu leading scientist amo oina recognize tawkhi. Makha tarakpada chahi ahum lairaba tung 1908 da University of Berna mahakpu lecturer amo oina appoint tawkhi. Mahak University of Berna matam khara lecturer oramlaba matung thabak adu amuk tokthokhi. Maramdi mahakna PhD degree phangpa University of Zurich ka hainakiba matam adu yodabana University of Zurich ta physics makhata na thijinkhi. Chahi khara haukraba matung Albert Einstein Prague ta leiba Carl Ferdinand University da full-time professor oina thabak pukhi. 1914 da Albert Einstein mahak ki loinabi Miliba Merrick ka divorce tawkhi. Makha tarakpada
Einstein-bu 1916 da the German Physical Society ki president oin appoint tawki. Matam asida Einstein Prussian Academy of Sciences ki membership su oirami. Albert Einstein mahaki loinabi meliba America divorce tawkiba adu chelu sinadabana 1919 gi 14 February da makhoi ani gi final divorce paper sign tawnaki. Tha ahom leiraba matung Einstein mahaki ani suba nupi Elsa Lowenthal-ga 1919 gi 2nd June da amu luhongki. 1921 gi 2nd April da the mayor of New York na Einstein bu Columbia amadi Princeton University da mahaki mamal yamaba lecture pibinabagidamag officially invite tarakhi. Makha tarakpada mahak lecture pinabagidamagta Washington DC da mung chalami. Malemda leiriba miyamna mahaki lecture taning bagidamagta mahak malemgi tongan-tongan ba lamsingda chatlami. Mahak na chatliba lamsing adu maming oina hairabada Singapore, Ceylon, Japan, America, Belgium asina chingbani. Matamasida ikhang khanghoduna German da anawu law makhak chinaraki madudi German da leiba Jews macha amatana university gi oja oiba amadi government official oiba yade haiduna law amakhak lauthorakki. Tholakliba law asi Jews macha Albert Einstein da target tawba khakta natana German gi nazis singna lauthokpa wanted list ki marakta mahaki maming su yaurami. Hingna purakpa natraga sina purakpa miyoida $5,000 ki award su pigani haina lauthoklami. Pawasi tabadagi Albert Einstein England da matam khara changjafam lauduna leirami. Matam khara England da mahak changjafam lauduna leiraba matung Albert Einstein United States da permanently leirage haina khankhi. Aduga mahak citizenship ki papers su apply tawrami. Matamasum hokiduna Albert Einstein 1940 da US ki citizenship fangki. Matam khara haukraba matung Einstein bu Israel gi president oina bagdamakta offer laklami. Adubu mahakna yaramde. Ngalingai gi matamdagi hauna Einstein politics ta interest suklai leitaba misak amani. 1921 da mahak Nobel Prize in Physics fangki. 1929 da Albert Einstein Berlin da the Max Planck Medal of German Physical Society haiba medal asisu fangki. Yamna interesting oiba amana adom na khangbibra Einsteinium haiba chemical element atugi maming Albert Einstein gi maming dagi thonkhibani. Asum tawduna matam haukhibana Einstein masagi chahi 93 sujilak lami. Masagi anaba ama leibana mahak doctor da chalami. Doctor aduna sumna haiklami. Einstein gi heart chamber singli mapokaiduna manungda e thotuna leire. Karigomba operation tawrabadi idai laina phaba ngamgani haina haiklami. Doctor gi wai singa tu taraba matungda Einstein na asumna khumlaklami. Artificial procedure amatana mahak hingba pamde haibadi mahausa na pijaramba aigi punsi changjilbu nahaki khusem gi layingduna ai hingba pamde hinglabasu mau yaudra punsi amo oigani khali. Aina hinglingai manung asida aina tawba yaba thawtang kaya tawramme yare haujikti mahausa na piba aigi arabe matambu aihakna harauna lawgani haina doctor adu pakhum pirami. Aduga karigumba aina sikhrabasu ayaki asi bhakchang aduda karigumba makhal amatagi research tawbiganu haina Einstein hairami. 1955 ki 18 April da Einstein gi aroiba yaibtan ki mahakna laikhidraba matung Thomas Harvey kauba pathologist amada Einstein gi dead body adubu postmortem taunabagidamag sinarami. Postmortem tawraba matung Einstein gi dead body bu postmortem tariba Dr. Thomas Harvey na Einstein gi brain bu huranduna puki. Masini ngasi gi miyam da pijaba khodo mayam wari asi kamda bibige haibatu
comment section da iduna khangan birau. Mathangda amuk puduna lakchage kari maramgi damak Dr. Thomas Harvey na Albert Einstein ge brain bu huranduna pukribano. Karigumba tabiribe singna wari asibu nungai taradi Kanglaipak World YouTube channel asibu subscribe tawiramo amadi karigumba mathang video thakatpa matamda adom-adomgi phone da notification laknabagi damakta bell icon number copy ganu ngasi gi oinadi miyam punamakpu khuramjari.